ꯈꯝꯕꯇꯣꯟ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯀꯩꯝ ꯁꯣꯛꯇꯕ꯭ꯔꯥ ꯅꯪꯗꯤ ꯂꯥꯏꯖ ꯀꯩꯝꯇ ꯁꯣꯛꯇꯦ ꯇꯥꯃꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯃꯟ ꯑꯃꯁꯨ ꯆꯣꯟꯁꯤꯟꯖꯔꯦ ꯇꯥꯃꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯇꯥꯃꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯦ ꯂꯥꯏꯖ ꯀꯞꯄꯛꯑꯦ ꯈꯝꯕꯇꯣꯟꯅ ꯊꯦꯝꯖꯤꯜꯂꯦ ꯀꯞꯀꯅꯨꯁꯦ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯒꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯣꯏ ꯇꯥꯃꯣ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯂꯥꯏꯖ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯊꯧꯕꯒ ꯊꯦꯡꯅꯩ ꯊꯧꯕꯅ ꯍꯥꯏꯔꯛꯑꯦ ꯚꯥꯏ ꯈꯝꯕ ꯅꯪꯗꯤ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯝꯗꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯖꯒ ꯀꯃꯥꯏꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯏꯖꯅ ꯀꯞꯄꯗꯣ ꯎꯔꯒ ꯊꯧꯕꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯩꯗꯧꯔꯦ ꯀꯀꯥꯗ ꯍꯥꯏꯌꯣ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯥꯏꯖꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯈꯝꯕꯇꯣꯟꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯇꯥꯎ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯁ꯭ꯋꯥꯏꯒꯤ ꯃꯍꯥꯃꯤꯐꯠꯇ ꯔꯟꯕꯤꯔꯗꯣ ꯑꯗꯨꯒꯤ ꯀꯥꯡꯕꯨꯅ ꯂꯥꯏꯖꯕꯨ ꯐꯥꯒꯦ ꯇꯧꯔꯛꯄꯗ ꯑꯩꯒ ꯊꯦꯡꯅꯔꯛꯄꯗꯒꯤ ꯀꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯑꯩꯅ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒꯦꯅ ꯍꯧꯖꯤꯛ ꯊꯤꯜꯂꯛꯏꯁꯤꯅꯤ ꯇꯥꯎ ꯊꯧꯕ ꯌꯥꯝ ꯁꯥꯎꯅꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯔꯝꯃꯤꯀꯣ ꯂꯥꯏꯖ ꯅꯪ ꯃꯍꯥꯃꯤꯐꯠꯇꯗꯨꯒ ꯂꯣꯏꯅꯅꯨ ꯇꯤꯟꯅꯅꯨꯁꯦ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯝꯗꯅ ꯍꯦꯛꯇ ꯎꯅꯔꯝꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯖ ꯀꯞꯄꯒ ꯆꯦꯟꯁꯤꯟꯈꯤ ꯊꯧꯕꯅ ꯃꯈꯥ ꯇꯥꯔꯦ ꯏꯇꯥꯎ ꯈꯝꯕ ꯅꯪ ꯅꯤꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯇꯥꯎ ꯈꯝꯕꯇꯣꯟ ꯈꯨꯝꯃꯦ ꯁꯤꯗꯤ ꯆꯨꯝꯅ ꯇꯥꯟ ꯆꯥꯟꯅꯔꯨꯕꯗꯒꯤ ꯑꯩꯅ ꯊꯦꯡꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯣꯏ ꯇꯥꯎ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯉꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯇꯥꯎ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯈꯝꯕꯒ ꯂꯥꯏꯖꯒꯁꯨ ꯐꯣꯡꯗꯣꯛꯅꯗꯕꯤꯗ ꯅꯨꯡꯁꯤꯅꯔꯤ ꯅꯣꯡꯃ ꯈꯝꯕꯒ ꯂꯥꯏꯖꯒ ꯎꯅꯔꯝꯃꯤ ꯂꯥꯏꯖꯅ ꯍꯥꯏꯔꯦ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣꯁꯦ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯊꯣꯛꯂꯨꯁꯦ ꯍꯣꯏ ꯌꯥꯏ ꯒꯥꯔꯤ ꯇꯣꯡꯂꯒ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯂꯥꯏꯖꯅ ꯍꯥꯏꯔꯦ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯇꯥꯃꯣ ꯐꯖꯩ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕꯨ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯣ ꯀꯔꯤ ꯋꯥꯅꯣ ꯇꯥꯃꯣ ꯍꯥꯏꯔꯛꯑꯣ ꯁꯥꯎꯔꯣꯏ ꯈꯝꯕꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯦ ꯐꯝꯃꯨ ꯁꯤꯗ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯏꯖ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯂꯥꯏꯖ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯥꯝꯃꯤ ꯂꯥꯏꯖ ꯈꯨꯝꯃꯦ ꯑꯩꯁꯨ ꯌꯥꯔꯦ ꯇꯥꯃꯣ ꯑꯩꯁꯨ ꯇꯥꯃꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯥꯅꯔꯦꯀꯣ ꯏꯕꯥꯅꯤ ꯍꯣꯔꯦꯟꯗꯒꯤꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯁꯥꯔꯁꯦ ꯑꯗꯣ ꯊꯦꯡꯂꯅꯤ ꯆꯠꯂꯁꯤ ꯇꯥꯃꯣ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯈꯝꯕꯇꯣꯟꯒ ꯂꯥꯏꯖꯒ ꯍꯜꯂꯛꯄꯗꯣ ꯔꯟꯕꯤꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯎꯔꯝꯃꯤ ꯔꯟꯕꯤꯔꯅ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯍꯦꯔꯣ ꯁꯥꯕꯗꯨ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯃꯕꯥꯅꯤ ꯀꯣꯏꯅꯔꯖꯥꯠꯂꯥ ꯊꯣꯝꯕꯅ ꯈꯨꯝꯃꯦ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯅꯗꯤ ꯀꯣꯏꯅꯔꯤꯅꯤ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯔꯝꯒꯅꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯗꯅ ꯁꯣꯝꯗꯅ ꯈꯝꯕꯇꯣꯟ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯈꯝꯕꯇꯣꯟꯅ ꯃꯈꯥ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯍꯣꯏ ꯇꯧꯔꯛꯑꯣ ꯇꯥꯃꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯂꯥꯏꯖ ꯅꯣꯛꯑꯒ ꯃꯈꯨꯠ ꯍꯥꯏꯍꯧꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯟꯕꯤꯔꯅ ꯌꯥꯝ ꯁꯥꯎꯅꯔꯦ ꯀꯣꯏꯅꯔꯤꯅꯤꯅꯦ ꯃꯥꯏꯁꯦ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯧꯒꯅꯤ ꯁꯣꯏꯗꯅ ꯊꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯗꯨ ꯁꯔꯨꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ ꯇꯥꯎ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯈꯝꯕꯇꯣꯟ ꯃꯌꯨꯝ ꯌꯧꯔꯦ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯦ ꯇꯥꯆꯧ
ngasi thabak chatrido kaigino ai thaba topa ma chalubane ado ima da de hairnu ko ai thabak chate aina amuk cherkane bako hoi ta chau ado ai chak thong khige ima sulani ado ta cho thum lem dreba amuk ta lebiri choba khambato ne khumi as masi diba ngalingai da hairpa yadro thengla kan sida mamma bijida ai leru gi ge sak to thong lamugo hoi ta chau ai thong lamage mama suale ibemal naide ibungo chauba nang di kadai dano ima hala bro ai thumam ta leru ki ge akhoi gi thumam ta leram dri liklaina hauji ka tai de hoi hoi leru hoi ma asi har ga chatkhre nongalaga laijina laiduk tharingi khambalai aduga yenglame e laiduk ka tharamine laijina yengkhalakpada khambaton noklaga lerame duk tharamiro duk tharamine akhoi ka huba lairo tamo hoi hagut khaba noi ka bo hagut khabane ka da lemgani changhu tamo cha purage hoi ngairamage ko changage na tawraga muk maning hele laiji gi mamai dasi yam phajaye laiji na hare masi diba laiji su no ga changki nungthil gi matamne mahausa ge mahausa laiji ga mamana bisinga ising chokpa thogle thadoi na re ibe ma nangdi noi ka gi mamana baga nungsinare yam nungai jarmani mi masadi laiji khume kai gi sibo mamana boy na tinarasu mi madi angang ne sahi su yam drabane thoibi na mu hare is yade ko midi yam kan khatli ko asi haraga punna noe somdana ranbi hoigi kangbu duna moi lakpu ubuda lummaga lerambadagi laija hoi ubuda changchillaga laija gi khudang do pairaga chingi tanja duda khambaton su lame khambaton lapna ure khambaton na laure hai laija gi khudang paidana nang ler mu khangani asi harga chinchinki aduga somdana ranbina laija bu farga gari da hapkatki aduga puraga thaukhre khambatona chakna as phukrene chancha noi suyum da pau piramu ai ta na rukhige thadoi ne khume hoi tamo somda laijana lawe ai bu thado daranbi nang na tawri se kaino ranbi noklaga ai ni tawri che nang bu mangan gena mafam sida puraiba khangabra masam do pairaga chingi laijana hare ai bu thado daranbi ai bu dumai tawbinu ai bu thado ima laijabu intui henbina aduga yam usitana masam do pairaga hare ai nangbu nusigide nangbu pamkhibane nangbu lekha tahangena khanbadagi nangbu nusiba sakhibane khangabra na laija kapla gaire ai bu thado piyo taranbi ai bu nachan mangni khanbiyo laija gi pirol du lokto gaidena makuta thu ting thorakpada khambatona nakandagi pairaga leithere adu gaire khangbra nang nan su noi chen ki bana tra ha khambaga funare adu gaire hoi khangbra nakong do loi thu dek chani sak sing duga ranbi hoi kangbu loina chen khre khambatona laija nang kayam soe laija bu hogat pirga yeng laija na khume ai karim sokte tamo matam do numidangi pung mapan tare kamai tawni tamo khambaton haire yumda hanbasu farak tarani ibani hojik chenba natana upai lete nangbu ya ninglabro laija ai tamon haiba loina yare adudi chase lao araiba hotel baragi karda ama hekta thirus hoi yae tamo ani do gari tonglaga chaminaki wari sigi ahan matang asida losinjare maka taba tangkaksing matam kharagi matungda mayamda khudol tamjage wari sibu hawbudagna loi fawba tabi khiba madi yengbi khiba punamakpu aroibada amuka na khurumjare